ngasi phong hiba tuan manipuri si phong singdigi maruoiba I pausing khongasiraga manipur top channel gi meke myamda share tawzagi ahanbada Assam gi manipuri lolda APSC exam thaba yaragani haina Assam lengakna thajaba pirakle Assam gi taragumdoi suba Vidhan Sabha gi mikhalga mari lenina kasar gi asra silda pangthokpa BJP gi mirem Kaushik Rai gi election campaign Manipur gi CM Biren yaun education minister S Rajan amadi BJP gi MLA sing saru yakre thauram asida chief minister N Biren haikibada Manipur gi mapanda leriba sotha horaba khunai sigi damakta khallaga ehak mafam asida lakhibani Thoiba gi mayokta ehak board khomba lakpa natte Thoiba gi damak BJP da ticket pinaba kana hotnakhi ehak khaknatana Manipur gi MP sing Thoiba gi damak ticket phangnaba hotnabada yauribani adobo political gi phibamna mahak BJP da ticket phangdaba oiramgani atopa state amagi thabak thoramda ka hena khut thingjinba su nuaite haiba yaba haiki adubu phangdrabanina ehaki ithaudi party gi mute sit mai pakhanba aduni adubu Manipuri singi status ngaktuna thamba haibisi aigi thaudangni aikhoi Manipuri Assam si oirubasi sakthokchaba pokadabani haiki Manipuri Autonomous Council gi matangna palladuna CM na hai hauzik makki oina miyamda lakthokiroi adubu sayesi gi manungda Manipuri sing protect taunaba thaurang ama lakthokani Assam da suksoi soidana bi amuk semgani karigumba miyamna mikhalda mai pakhalabadi minister phangananaba taknagani haiki sotharaba khunai sigi mitai masa sing asigi khalaga isamak BJP gi kariyakta ama oina Kaushik Rai gi damak party gi misang mikhai naidaba circularism oiba laiba asida paliba lenga asina miyeng sangduna ngasi sulakli Assam da lairiba mitai natragana Manipurina masagi lolda APSC da exam thaba yaragani haina Assam gi lenga na thajaba pirakle autonomous tongan piragani haina haikibadu haujikti Code of Conduct laikibana madu khara tapna laktholagani mara maduna lagliba taragumdoi suba Vidhan Sabha gi election na Kaushik Rai bu BJP gi candidate oina thagat pira o haina su CM na miyamna phungdokhi haina paw sina makhata na phungdorakli atopa paw mana khamba thoibi gi wari bu ras lila gi ani suba sayoni haina lana lamjilakpa taraina laude harikon Thasigi sasat kungani thoigi poksi sing moirang kendra apun balup KG moirang kanglai rol kan balup amadi moirang kendra apun ba maira paibi imalup ki makedi Ministry of Culture na sponsor to Sahitya Academy New Delhi thangjing yagai rol marup moirang amasum lokta khojai marup thanga ahumna puna thasigi sasat kun amadi kunga mathoida INA Memorial Hall moirang da epic tradition in Contemporary Indian Literature haina mingthondana pangthokiba seminar resource person amana moirang thoibibu sitagi sayoni haibaga loinana khamba thoibigi waribu ras lilagi ani suba sayoni haikibabu Ithano Heritage Council yaningdaba phongdorakli Herikon gi Vice President Laisram Sanajawa maitai na thadorok pasirol amana hai lamdam sigi powari nat chanabi khunai rol ponsirol amadi laining lo na singbada mapal gi ithil kyana maram oiduna aran ma makai lamjingduna ngasi gi amadi tungi mirol da akai be piba madi pigadaba thawong kya aikoi isa khangna madi khangdana chathaduna lakli Chris Kumjagi Sahida Taragani Subadagi Iramdam gi Lining Mitop gi Lining na Mahut Sinba Hokibadagi Ngasi Pauba Sayet Chanaina Pibam Kya Ikuna Tingnari Wathok Kya Thonduna gi Sakwat Lamjel Achoba Kurau Thang Bahaibu Oheli Aikogi Puari the so Aikoibu Brabuhongi Masa Masuni Aikogi Lambu Mahabharati Manipur ni Hajinduna Ngasigi Mirol Samam Nabathwali Amadi Kanada Matam Manghali Haina Pawamana Makhatana Fundorakli, Atopa Pawamana, Tadau Furupna, Namna Taba Mapam Sinda, KSO Giban Satnaroi, Langang na Cookie Furup Sing Mutanaba Hotnai Haibigi Matana Cookie Student Organization KSO na Morski Sachet Kungataru Amadi Kungatareta Kauriba Total Ban Asi Maram Sade, Ban Asi Tadau Furupna Namna Taba State Sigi Mapam Sinda Satnaroi Haina, Tadau Student Association of Fundokre. Ngasi Manipur Press Cup ta pangthokpa pawi mi pham amada thadau Student Association TSA General Headquarter gi Deputy Secretary General Paugaulun Songloi na hai KSO na mioi kharagi interest sathaba man ba khongjang asi TSA na sawaloi
any Koki tribe haiba wafamasi muthatkadabani amadi schedule tribe list gi lauthokadabani masina state asigi yelhomi tribe singna khudong thiba mayoknarakani hainasu paw amana makhatana phongdorakli atopa paw amana yaripok ps na win cigarette ka konana miyo ama fogatkhre yaripok ps ki kangbu amana akaknaba paw ama phangmadagi yaripok universe college manaki yaripok wangkhemna freaking satharingeda angang masugi T star registration number MN04P1555 amada haptuna purakpa win cigarette cartoon box manga fogat pangam kibaga loinana makata na yaripok ki SDPO amadi osina yaripok wangke mayai lekai da leiba laisram brojen se yankhai mato apokpa El Rabi koba mi amagi yumda thiba humba sathabada cartoon box nipan amaga fogat pangam ki haidi phagalaba car amadi mi edu SP custom da sinakre hairena su paw man makhatana su phongdorakli amasum ngasi goiba Manipur gi COVID-19 update mayam na share tawzaramge Government of Manipur Directorate of Health Services COVID-19 update ngasi March ki tang kun ga manga pum numida warangi pum manga phong ki update mayam da pijaramge ngasi nowna miyoi manga COVID-19 na positive uhenki manga si tharaga apun boina Manipur COVID-19 na positive oigi bisi dising kun ga mapan ga sahum ga humpu ga tere sukre aduga ngasi su Manipur da Miyoi ama COVID-19 dagi naba paraktuna discharge tawkhre marksi tharaga apun mon recover tawkhiba miyoi masingsi lising kungani panga samapan kuntra ga tarukni aduga hauji Manipur nahanduna lariba miyoi masingsi yankhai ga tare sujilakle yankhai ga tare si general population dagi nifugoni pani amasum CPF dagi miyoi mapanni hainasu updates na makhatana phongdorakle duga ngasisu Manipur COVID-19 na miyoi amata sikide adubo apun machine khiba miyoi masingdi sahum go humdraga mari shure aduga hauji khoigi Manipur gi wariba recovery rate si aduki matik singthani oina mu fagalai hauji si 98.53% lairi hainasu COVID-19 updates na makhatana phongdorakle losilak poina top maroiba paw khara North Korea na Japan manaki si the anti missile test tawkhre North Korea na Japan ga yamna naknaba sigi mafamda anti missile ani kaptuna leiba asigi mapangal hengat hankhre masi Tokyo Olympic mamangna tension hengat hanbaga loinana anauba Biden administration da sapu pibani missile test asi Biden government pairakpadagi ahanba test tawbani North Korean leader Kim Jong-un na January thada laukthokibagi matungina maki military na missile singbu nuclear weapon onthokpagi technology lei maramasina Washington na Korea gi atenba missile sing taraina tawroidabani haina US ki National Intelligence Officer Marcus Garocus na phongdokhi haiba pawmus ngasi phongki pisi phongsin da phonari adu mem ngasi gi wenadi matanga sai lusinjaragi amasum anaubi pawleragadi soidun update pijarake Masumyam pathok saki bisa shoki bulan kip ke yar sung ak piyu hai na Manipur top channel gi me ke digi sumyam request auzari and thank you and good night.